ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯃꯇꯥꯡꯗ ꯐꯦꯁ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯇꯧ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ SMS ꯇ ꯂꯥꯛꯄ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯖꯤꯟꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯀꯣ, ꯍꯥꯏꯗꯤ ꯂꯤꯡꯛꯇ ꯆꯪꯕ ꯌꯥꯏ ꯌꯥꯗꯦ, ꯑꯗꯨꯒ ꯐꯣꯇꯣ ꯀꯥꯞꯄ ꯌꯥꯏ ꯌꯥꯗꯦ, ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯆꯪꯉꯅꯤꯀꯣ꯫ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯁꯤ ꯆꯪꯉ ꯃꯇꯨꯡꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯅꯤ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤ꯫ ꯀꯩ ꯑꯦꯄ꯭ꯂꯤꯀꯦꯁꯟꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯦ ꯑꯥꯙꯥꯔ ꯐꯦꯁ RD ꯍꯥꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯗꯥꯎꯟꯂꯣꯗ ꯇꯧꯔ ꯊꯝꯖꯤꯟꯕꯤꯒꯗꯕꯅꯤꯀꯣ꯫ ꯍꯥꯏꯔꯤꯕ ꯐꯦꯁ RD ꯍꯥꯏꯕ ꯄꯣꯠꯁꯤ ꯀꯩꯗꯧꯅꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯀꯩꯀꯥ ꯀꯥꯞꯄ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ, ꯑꯩꯈꯣꯏ ꯁ꯭ꯀꯦꯟ ꯀꯩꯀꯥ ꯇꯧꯅꯕ EKYC ꯇꯧꯅꯕꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯈꯜ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯥꯙꯥꯔ ꯐꯦꯁ RDꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯁꯤꯒꯤ ꯏꯟꯁꯇꯣꯜꯁꯦ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ NSPꯒꯤ ꯑꯩꯈꯣꯏꯅ ꯂꯤꯡꯛ ꯀꯩꯀꯥ ꯊꯥꯔꯛꯄꯗꯣ ꯂꯤꯡꯛꯇꯨ ꯆꯪꯕ ꯃꯇꯝꯗꯁꯨ ꯌꯥꯗꯕ ꯌꯥꯎꯕꯅꯤꯀꯣ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯁꯥꯏꯕꯔꯗ ꯀꯩꯗ ꯆꯠꯇꯕꯤꯗ ꯏꯁꯥ ꯏꯊꯟꯇ ꯑꯗꯨꯝ ꯇꯧꯖꯕ ꯌꯥꯕꯅꯤ ꯐꯣꯟꯗ, ꯑꯗꯨꯅ ꯑꯩꯅꯁꯨ ꯐꯣꯟꯗ ꯇꯧꯔꯒ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯁꯦ ꯎꯠꯆꯔꯛꯄꯅꯤꯀꯣ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯥꯙꯥꯔ ꯐꯦꯁ RDꯁꯦ ꯂꯣꯏꯈ꯭ꯔꯦ ꯏꯟꯁꯇꯣꯜ ꯇꯧꯕ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯔꯛ ꯊꯠꯅ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯔꯝꯒꯦ, ꯋꯥꯔꯠꯄꯜ ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯑꯣꯏꯅ ꯑꯅꯧꯕ ꯕꯦꯠꯆ ꯑꯃ ꯍꯧꯖꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯕꯦꯠꯁꯤꯒꯤ ꯑꯣꯏꯅ GMD DCAꯒꯤ ꯑꯣꯏꯅ ꯑꯦꯗꯃꯤꯁꯟ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦꯀꯣ꯫ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯣꯟꯂꯥꯏꯟ ꯀꯝꯄ꯭ꯌꯨꯇꯔ ꯀꯣꯔꯁ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯨꯗꯣꯡꯆꯥꯗꯕ, ꯑꯣꯐꯂꯥꯏꯟꯗ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯐꯔꯛ ꯇꯥꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯁꯤꯒꯤ ꯑꯣꯏꯅ ꯑꯈꯟꯅꯅ ꯁꯤꯜꯂꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯜ ꯑꯃꯅꯤ꯫ ꯁꯤꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯕ ꯃꯇꯝꯗ ꯑꯣꯟꯂꯥꯏꯟ ꯅꯠꯇ꯭ꯔꯒ ꯑꯣꯐꯂꯥꯏꯟꯒꯤꯅꯤ ꯍꯥꯏꯕꯒꯤ ꯈꯦꯠꯅꯕ ꯂꯩꯔꯣꯏ, ꯑꯗꯨꯕꯨ ꯑꯣꯐꯂꯥꯏꯟꯗꯒꯤꯗꯤ ꯄꯩꯁꯥ ꯇꯥꯒꯅꯤ꯫ ꯍꯌꯦꯡ ꯑꯣꯐꯂꯥꯏꯟꯗ ꯌꯥꯎꯅꯤꯡꯉꯛꯄ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯑꯣꯐꯂꯥꯏꯟꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯤꯡꯗꯣ ꯑꯃꯨꯛ ꯌꯥꯎꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯃꯨꯛ ꯅꯣꯇꯤꯁ ꯊꯣꯛꯂꯛꯑꯒ ꯐꯪꯍꯟꯒꯅꯤ꯫ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯅ NSP OTR ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯗꯣꯏꯅꯤꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯐꯣꯟ ꯚꯔꯖꯟ ꯑꯅꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯦꯞ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯅ ꯐꯣꯟ ꯚꯔꯖꯟ ꯑꯅꯧꯕꯗ ꯑꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯁꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯑꯇꯣꯞꯄ ꯐꯣꯟꯗ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯒꯏꯟ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ OTR ꯀꯩꯀꯥꯗꯣ ꯇꯧꯔꯒ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯅꯤꯀꯣ꯫ ꯁꯤꯒꯤꯁꯦ ꯏꯟꯁꯇꯣꯜ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯪꯉꯒ ꯁ꯭ꯇꯦꯞ 3 ꯌꯥꯎꯕꯅꯤ ꯂꯣꯒꯏꯟ ꯇꯧꯕ ꯀꯩꯀꯥ, ꯑꯗꯨ ꯈ꯭ꯋꯥꯏ ꯂꯥꯁꯀꯤ ꯃꯈꯥ ꯂꯩꯕ EKYCꯗ ꯅꯝꯃꯣ, ꯔꯤꯐꯔꯦꯟꯁ ꯅꯝꯕꯔꯗꯣ, ꯑꯗꯨꯒ ꯁꯦꯟ OTP ꯅꯝꯃꯣ꯫ OTP ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ OTPꯗꯣ ꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯣꯀꯣ꯫ ꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔ ꯃꯇꯨꯡꯗ ꯃꯈꯥꯗ ꯀꯦꯞꯆꯥ ꯊꯣꯛꯂꯛꯀꯅꯤꯀꯣ꯫ ꯍꯥꯏꯔꯤꯕ ꯀꯦꯞꯆꯥꯁꯤꯒꯤ DR ꯀꯩꯀꯥ ꯏꯁꯦ, ꯁꯤꯒꯤ ꯀꯦꯞꯆꯥꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯍꯥꯞꯆꯤꯟꯕꯤꯔꯣ꯫ ꯁꯤꯒꯤꯁꯦ ꯍꯦꯛ ꯍꯥꯞꯄ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯗꯣꯏꯅꯣ ꯈꯟ ꯅꯦꯛꯁ ꯅꯝꯃꯣ꯫ ꯅꯦꯛꯁ ꯅꯝꯕꯤꯔ ꯃꯇꯨꯡꯗ ꯁꯤꯗ ꯄ꯭ꯔꯣꯐꯥꯏꯜ ꯗꯤꯇꯦꯜꯁ ꯍꯥꯏꯔ ꯊꯣꯛꯂꯛꯑꯅꯤꯀꯣ꯫ ꯁꯤꯗ ꯅꯣꯠ ꯚꯦꯔꯤꯐꯥꯏꯗ ꯀꯩꯀꯥ ꯇꯧꯕꯁꯦ I agree ꯅꯝꯃ ꯃꯇꯨꯡꯗ ꯃꯊꯟꯇ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯥꯙꯥꯔ ꯐꯦꯁ RD ꯍꯥꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨ ꯊꯣꯛꯂꯛꯑꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯐꯣꯇꯣ ꯀꯥꯞꯄꯛꯀꯗꯣꯏꯅꯦꯕꯀꯣ꯫ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯣꯜꯔꯦꯗꯤ ꯏꯟꯁꯇꯣꯜ ꯇꯧ ꯂꯩꯈ꯭ꯔꯕꯅꯤꯅ ꯁꯤꯗ ꯍꯧꯖꯤꯛ ꯐꯣꯇꯣ ꯀꯥꯞꯄꯛꯑꯅꯤ꯫ ꯁꯤꯗ ꯔꯦꯗ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯔꯦꯗ ꯑꯣꯏꯕꯁꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯒ ꯅꯛꯁꯜꯂꯒ ꯁꯨꯝ ꯌꯦꯡꯕꯤꯔꯣ, ꯑꯗꯨꯒ ꯒ꯭ꯔꯤꯟ ꯑꯣꯏꯔꯀꯥꯟꯗ ꯃꯤꯠꯇꯨ ꯀꯨꯞꯄꯤꯔꯣꯀꯣ꯫ ꯃꯤꯠꯇꯨ ꯀꯨꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯈ꯭ꯔꯅꯤ꯫ ꯁꯤꯒꯤ EKYC ꯐꯦꯁ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯊꯥꯕ ꯖꯒꯥꯁꯤꯗ ꯅꯣꯠ ꯚꯦꯔꯤꯐꯥꯏ ꯍꯥꯏꯁꯦ ꯁꯤ ꯚꯦꯔꯤꯐꯥꯏ ꯊꯥꯔꯛꯀꯅꯤ꯫ ꯀꯩꯒꯨꯝꯕ ꯅꯣꯠ ꯚꯦꯔꯤꯐꯥꯏ ꯊꯥ ꯇꯥꯔꯒꯗꯤ ꯃꯀꯣꯛꯇꯩ ꯑꯃꯨꯛꯀ ꯍꯟꯅ ꯄ꯭ꯔꯣꯁꯦꯁꯇꯣ ꯅꯧꯅ ꯑꯃꯨꯛꯀ ꯇꯧꯕꯤꯌꯨꯀꯣ, ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯔꯅꯤꯀꯣ ꯉꯁꯥꯏꯒꯤ OTR ꯀꯩꯀꯥ ꯇꯧ ꯍꯥꯏꯕꯁꯦ꯫ ꯁꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯥꯏꯅꯃꯤꯟꯅꯔꯁꯤ꯫